Chaliba chahi asigi September amadagi Imphal West District ki Koutrukta khutlai paiba Kuki singna drone bombing amadi sophisticated khutlai sing sijinnaudna chatharakpa landa mauna hama laikhidaba amadi machanupina sokhibaga mari leinana laukhatkiba case adu National Investigation Agency NIA na paikibaga loinana Ngasidagi Thijinba Houkhre SKTV na fangba paugi likhun naman hai Koutruk ki Thoudok aduda mapamda lakpa maunaha en surbalagi makokta nomaina panbadagi laikhide amadi mahaki machanupina makhutta Paiduna sokhi loinana Thoudok adugi case ama Imphal West District Police na lokhatki case adu numit kharani gi mamangda NIA na sinaduna Thoudok asigi matangda nawhona na Ngasidagi investigation Houkhre hairi ngasi NIA gi team adu Imphal West District ki SDPO Lamsang Police Station gi OC Forensic Science ki expert sing yauna Thoudok thokfam da chatuna crime scene adu gi investigation sing khongot pa Houkhre hairi field visit adu dagi report kayama su lokhatkre hairi panba yai Thoudok adu da Koutruk adu amadi kadang banda Kuki singna battle kullom dagi drone bombing amadi sophisticated oiba khulai sing season aduna Laandarakhiba Thoudok micham amasu laikhidabaga loinana journalist ama yauna miyoi kayama asok apan nangkhibani Manipuri DJP Rajiv Singh na luchingba Manipur police ki team amanasu drone bombing tawfam da chatuna yengsin khiba laikhrabani